Taranithoi suba Manipur Legislative Assembly Gate ani suba mifamgi ngasi humni chanba numita khanakhiba mapung oiba wafum khara panba tarabadi members singna hanglakhiba wangsingi pakum mari lenaba minister singni piba MLA Singh K Ranjit amasung KS Zoikisana pukhalakpa calling attention motion sing mari lenaba minister singna pakum piba aduga demand tarike apunba sempham lupa crore lising ahum chatret yankaimapan lakmokda truk lising humrainthoi gi senpham house ta khanadana pass tawba aduga tongan ba bill ani house ta pukhatuna pass tawkiba aduga member tare na saba house committee ahum sematasu ngasigi mifamna ayaba pikhiba aduni haibatai ngasi ayuk pung 13 taba matamda speaker Siri Thoksom Seterbertan chair lawtuna chathekiba ngasigi mifam adugi ahobada MLA singna hanglakpa wahang singi pakhum mari lenaba minister sing pibana hodokhi KPA gi MLA Chinlung Thangna hangba wahang amagi pakhumda Forest Environment and the Climate Change Minister Thongam Bisajna hai Manipur da Reserve Forest kunthra taret protected forest kulumdoi lai square kilometer yankani toi dasmik nipan mari pak chauba seklafai asi haukiba lising ama chamapan nifumangagi December 12 da Manipur State Darbar na thokpa warol amana Reserve Forest oina lai aduga Indian Forest Act lising ama chamapan kuntare chakna dringai digi hauna mafam asi Reserve Forest oina lairi haiki makata ba wahang oina MLA Chinlung Thangna hai Manipur na India da tenkhiba silising ama chamapan nifuma pandani Manipur na India da tendringa da laraklaba Indian Forest Act lising ama chamapan kumapan asi sanafam thokpra masigi pakhumda minister Biswajit na hai Manipur na India da tillaba matungda hanadagi laraklaba action adumak sanaba yai aduga Manipur gi Reserve Forest ki lamsingda matam sangna khunda aduna laraklaba singna mafam sing adu makhoigi ni haina khanmagum lauri masi thoktana ba demarcation tawnaba kanna honari haiki handakta thokhiba tupul gi ching ningkhaibagi thodokta sikhiba migi masing amadi manggi migi masing kayano aduga ching ningkhaikpa matamda mangjauna na khanganba yanaba kari tharang lakhalabagi haina Congress ki MLA ke Sujukumar hangki wang asigi pakhumaina disaster management minister Ahongsangbam Mobi hai tupul gi ching ningkhaibade miyo yankani pan laikide hojik phawbode miyo ahum mang khare aduga miyo 35 kanbangam hore ching ningkhaibagumba mahausa gi ba khudong thiba thodok sing asi mangjauna na khangan mangamba khulai hojik phawbagi oina India da leitri awang nong poklamdam yauna leba asigi mafam singda landslide early warning system thamnaba geological survey of India na kan honari haiki Congress ki MLA ke Suraj Kumar na hangba atopo wahang amagi pakhumda hongge thausu puriba chief minister N Biren hai haukiba lising ani tara tegi chaliba sai asi phawbuda nan Manipuri kun hatkhre asiguma thokdok sing asi thoktanaba state langan kanna honari JDU gi MLA ke S Zoikisan hangba wahang amagi pakhumda Cap and PD minister L Sushildona hai Manipur da puthokpa phawsing asi napsagi makhada loksanaba honari masigi damakta budget de lupa koti marfumari hable aduga Imphal West ku ena napsagi card lising kuntarek lom saba yakigani ukhul gi ronsak samkung roni khayang amasung phungtha khulsingda solar power gi mating na mai pire grid mota hariba khulsing asida mai pina honari haina ukhul gi MLA Ram Muibana hangpa wang amagi pakhumda power minister Thongam Bisajit singna ngasi house ta haikre wang pakhum hek loibuga Congress ki MLA K Ranjit na Imphal da leiba night shelter ama lanai mioi na bhara chaduna leiri haina Imphal da phongba pausi ama da phongba thengnare aduga hairiba mafam asi machet jonthui haibasu atoba pausi ama da phongba thengnare labor department na chalaiba night shelter gi lam machet jonthuk haina iba thengnaba asi angaku phawi haiki mahakna hai night shelter sing asi sohordagi thapna leiba mafam singdagi sinmi singna nongma phado ahing lekpa yanaba thamani hairiba mafam sing asi lanai mioi amana yonthokpa natraga mahakna bhara chadun leiragadi sinmising adu khudong chadaba thenagani masina lenga ki pungning chingchali haina house ta thamki calling attention asigi pakhum piradana labor minister Ais Dingon hai Dinko rota leiba night shelter home asi lanai mioi amadagi lam acre 0 ama pak chauba lupa lakh humphama lising tramriga chamri humphumari da leibani hana leramba yum adu khara semjin sajalaga sinaba hoki adubu tungda hanagi lamma pu uduna lupa lakh humphudagi hana phangdri lamsu supnagi acre 0.0 mapan khaktani haina phongdorukbadigi haujik restart tawsaiba yadana leiri masigi matangda court injunction lawna honari aduna masigi matang yamna haiba si court case leibana
सब जुडिस ओइगने हाइखि इम्फाल इसकी लौ परि लिसिंग तारा तेलोम इकंग थोक्तुना लौ पानबा याद्रे हाइना पाउसे अमदा फोंग थेंगनारे हाइना जेडीयू की एमएलए के एच जोई किशन हाउस की पुनिंग चिंगचलुतना महाकी कॉलिंग अटेंशन मोशन पुखतखि मांगना हाइ इम्फाल इस खक्ते नतना मणिपुर मफम अयाम्बा इसिंग फंगद्रे मथंग चहिदा चाक तांगबा याबगी अकीबा लेरे मसी एकोई खुदिमंगना अवाब मायोगदोरिबनी लेंगाना मसीगी लोखरपम थोबा थबकसिंग लोखरपिनबा महांगना हाउस की पुनिंग चिंगसिंगी एमएलए जोई किशन की कॉलिंग अटेंशन मोशन की पाखुम पीरदुना एग्रीकल्चर मिनिस्टर टीएच विश्वजना हाई इम्फाल ईस्ट इकंग थोकले हाइबदु चुम्बनी इम्फाल ईस्ट नतना मणिपुर की मफम खरदसु नोंग तारक्तबदगी इसिंग फंगदुना अवाब मायोगनरी पमना चिंगबा पीरगा इसिंग पीनब होनरी अदुबु पम पीरबसु थावगी खुतोंग चादबसु लई मफम खरदना आरएलआई की इसिंग थानबा अदुगा पमसु पियु हाइबसु यावरी असुमना दाबी तौरिबा लौंगिसिंगा वारी सानारे मखोइना थेंगनरिबा खुदोंग चादबसिंग कोकनबा स्टेट की थाकता खन्नबसु लैरे अदुगा इसिंग फंगद्रे हाइबा मफमसिंग दा मरी लैनबा ऑफिसरसिंग थादुना यंगसिनबे थबकसु तौरी स्टेट की थाकता अमदि डिस्ट्रिक्ट थाकता करी करी तौबो याबगी हाइबदु यंगसिली हाइखि मांगना हाइ मथंगी चहिदा चाक तांगबा थोलकपा याबगी अकीबा असिदगी ngakthognaba ऑनरेबल चीफ मिनिस्टर का तानरगा बफर स्टॉक थमजनबा होनारे अदुगा लौंगिसिंगना इकंगी अवाबा मायोगनरकपा मतमदा खुदोंथिबा थोक्तनबा क्रॉप इंश्योरेंस यावबियो लौ परिदा लुपा लिसिंग अमक होमफु कक्तीरगा लौ करिगुंबा लोक्तबा तारगदी मदुगी कंपेंसेशन फंगबा यागनी हाइना सुमांगना थमखि कॉलिंग अटेंशन लोरबा मतुंगदा हाउस की लुचिंगबसु ओइबा चीफ मिनिस्टरना तोंगान तोंगानमा डिमांड तरेट के अपुनबा सनफम लुपा करोड़ लिसिंग अहम चत्रे यांखैमापन लाख मौद्रा तरुक लिसिंग हुमराइथोगी सनफम अमा पास तौननबा हाउस टेबल दौखि डिमांड सिंग अदुदी स्टेट लेजिस्लेचर की लुपा कोटी 235 लाख निफु लिसिंग कुलुमदोय डिमांड नंबर अहम सेक्रेटरीट की लुपा कोटी 300 लाख 39 लिसिंग निफु मंगा डिमांड नंबर 23 की म्युनिसिपल एडमिनिस्ट्रेशन हाउसिंग एंड अर्बन डेवलपमेंट की लुपा कोटी 483 लाख 53 लिसिंग 52 डिमांड नंबर 24 टेक्सटाइल कमर्स एंड इंडस्ट्री की लुपा कोटी 113 लाख 1 लिसिंग 10 डिमांड नंबर 22 पब्लिक हेल्थ इंजीनियरिंग की लुपा कोटी लिसिंग 2 लाख 10 लिसिंग 3 अदुगा डिमांड नंबर 28 इलेक्शन की लुपा कोटी 19 लाख 94 लिसिंग 45 ने डिमांड सिंह अदुदा कांग्रेस के एमएलए सिंह के मेघचंद्र अमसुंग टीएस लोकेशना डिमांड नंबर 4 म्युनिसिपल एडमिनिस्ट्रेशन हाउसिंग एंड अर्बन डेवलपमेंट टेक्सटाइल कमर्स एंड इंडस्ट्रीज पब्लिक एंड इंजीनियरिंग दा कट मोशन सिंह पुखटकी अदुगा कैसामथोंग एसी की एमएलए निशिकांत साफम उखुल की एमएलए रामुइबा अमसुंग कक्सिंग की एमएलए एम रामेश्वरना ऑब्जर्वेशन सिंह पीगी एमएलए के मेघचंद्रना महाकी कट मोशन पुखलुदुना म्युनिसिपल काउंसिल यावना लोकल सेल्फ बॉडी सिंह की मिखल पांगथोक्तरे स्मार्ट सिटी ने हारगे इम्फाल दा स्मार्ट सिटी की ममी तादे हाना सेमकलंबा अदुगी मखा ताबोइना स्मार्ट सिटी पाक लाउथोखरबा मतुंगदा करी करी अनोबा सेमकलबगी हाइना हंखि कांग्रेस की अतोपा एमएलए टीएस लोकेशोसु महाकी कट मोशन सिंह पुखल अदुना हाई मणिपुर दा पाइखलिबा चखत थरांगी थबक सिंह असिदा पीएचईडी पीडब्ल्यूडी ने चिंगबसिंग असि अमगा पाउ फाउदोंनदबा मानबगी मोंग अमा उई कोयलास थाद्रिंगेदा लंबी की मखाद फुंगदबा पाइप इलेक्ट्रिक वायरना चिंबा फुंबगी मथौ ताइ अदुना अमगा पाउ फाउदोंनरगा तौहनिंगी हाबी वफम थमखि इम्फाल म्युनिसिपल एरिया की मनुंगदा रोड मेडियादा थारिबा उ चारासिंग अदु कनाना मेंटेन तौरिबनो महुत तौबरा फॉरेस्ट न तौबरा नत्रगा पीडब्ल्यू नि तौबरा हाइबसु खंगबा पामखि कमर्स एंड इंडस्ट्री की मतंगदा मांगना हाई मणिपुर दा कमर्स एंड इंडस्ट्री डिपार्टमेंट मखादे पीरबा हैंडलूम फिसाकुलसिंग अदु करमना कमदौना कनाना पीबनो मसी हानदी एमएलए सिंगी खुथांगदे पीरमी अदुबु हौजिक मसीगी सिस्टम मसी लेतबदों उरे फिसाकुलसिंग असि पीबा मतमदा मणिपुर की इंडस्ट्री डिपार्टमेंट असिना हानगुमदा निंथिना तहनजनिंगी अदुगा मसी यारगदी एमएलए खुथांगदे पीद्रबसु लोकल सेल्फ गवर्नमेंट की खुथांगदे पीहनिंगी हाइखि अदुगा लंग फंगबगी मतंगदा हाई लंग पीबा असिसु कोई यार्न कार्ड पाइबसिंगी खुथांगदा फंगनबियो यार्न कार्ड पाइबसिंग अदु तंगाई फदना ट्रेनिंग तौहनबियो ट्रेनिंग तौबगी सिस्टम असि उदबगुम तौई ट्रेनिंग तौबगी कमदौना तौरिबगी हाइबो हंगसो हंखि पीएचईडी की मतंगना मांगना हाई पीएचडी की नपीरिब इसिंग असि अफब इसिंग ओइद्रे सही निफु यांखै सुरबा पाइप अमनबा मयाम अमा यावरे मसि सिंदोपगी मथौ तारे मसिदा चेलकपा इसिंग सिंग अदु अखोइना इसिंग टंकीदा अमुक थादरगा मदु थकनबा अफब इसिंग ओइबो ngamdre हाइखि इंडिपेंडेंट एमएलए सपम निशिकांतना महाकी ऑब्जर्वेशन पीरदुना हाई इम्फाल म्युनिसिपल कॉर्पोरेशन असि मथौ निंथिना तौबा ngamnaba मपांगन कलहनबा मथौ ताइ इम्फाल म्युनिसिपल कॉर्पोरेशन की मनुंगदा लेरिबा अमोल अकाइसिंग असि कोई तुरेलदा वासेल मरिंदा तारक्तना मसिना अमोल अकाइ यामना खुदोंग चाहंद्रे मदु मसी खुदोंग चादबदी अखोइना डस्टबिन सिंग थंबा ngamdabani अदुगा डस्टबिन थमगा मसी कनाना सिंगदोकदी के वफम अमा लाई
Manipur Imphal sohorda lairiba miyoi lakh taruk kumbadani aduga Delhi gumba achauba crore ani hena leiba mafamda numi khudingi dustbin singdokpa ngamaga Imphal da singdokpa ngamdeba karigino habisu khangningi haiki Markna hai Imphal Municipal Corporation asi mathau ningthina tawba ngamhanamaidamakta masigi senthok lambi hengalamba mathau tai maduna ekhoigi tangai phadaba tax mobilization tawbada leibak miyamna su mateng pangbiona mahakna house ki pungni chingchingki member singna hanglakpa wahang singi pakhom pereduna mahut minister Why Kemchana Hai, local self government singi Mikhal Matam Chana Pangtoki de Habitu Sumi, Adubu, COVID Lakiba, Aduga Kazitang Pagalakpa Matam Dana, Assembly election Court of Conduct Lakibidagi, Matam Lepa Yaduna, Mikhal Pangtoki Dabani, Hiram Masig Matanga, State Cabinet Natat and Kanar Matunda, Sai Esigi September Masung October Tada, Pangtok Pahina Lebnare, Imphal Sword and Ala Sing Chada. Sama Yadavadi Nate, Adu Sada Mogdragi sang the Yadri Havasi Azaningi, Nambul Turin and Nema pumping the Sing Tundru Levaisi, Tungfam Tokte, Adunama Machine Alani Tina Semagadi, Sing Chitakiba Yagani, Smart City Gitok, Panayam Kumang Saksana, Tangsele, Honorable Emelena, Amutang Chatuna Yaminasi, Sing Tumjin from the Garias over here, Lakwaga Satpa Yadavadagi, Kolas Kava, Toi, Nung Chubana, Tuno Semjan Basuyade, Aduna Honorable Emelena Kat Mosanasi, Udro to Bidra Demanasi Pass, Tawi Han Buiki, Aduga Mahana. Katana Fungupada, Medianda, Upamising Taribasi, Karamana Forestna, Karana PWD, Karana Municipal Corporation, Aduga Karana, Department of Environment and Maintain the Wihaki. Textiles, Commerce and the Industry Minister, Nemchaki Vienna, Member Singi Kat Mosan, Aduda, Chief Minister Mahaki Supplement Oina, Singdok Laduna High, Manipurda, Pisakul Pibig Matanga, Minister Memchaki Jena High, Honorable Chief Minister Sahi Sigi Jun Tarukta, City Convention Center, the Pisakul Lising and Isanga Yantokiba Laire, Pisakul Sing Adu. Masana Anakma from the Luxury Yananaba, Hotnadana Anakma from Sindiki, Pikibani, Machina Transportation Tinghande, Aduga, Pisabi Sing, Kunmanga, Training Pin and Nava Taramshutore, Young Basina, Masigi Notice, Sek Tobaga, applied to Yagani, Pisakul Pivasu, online, Kutanga, applied Toraga, online, da, scrutiny, Toromatung, the Pibani, district level officer Singna, recommend Torpasing Adu, Makata, na physical verification Tawi. Aduga lang piba asisu state scheme gi makada yarn card paiba singna sada kungi commission phangi aduga central scheme makada na sada yankai gi commission phangi haiki motion asigi khanabada chief minister na mahaki oiba wafam thamladuna hai Manipur da saba fishing asi Ahongsangbam Mamalda line phanganba yananaba mapan gi company singna chap manaba fishing charaga thajalai ima kaithel gi mathakta wholesale gi dukal ama hangaga lang Ahongsangbam phanganaba hotnari isagi pothoksing aikhoigi lejariba mayekna singbasi puthokchanaba yamuna kanu hotnari sapmanaba mayekta sapmanaba mamingda mapandagi pusalakpadi yaroi haiki Kakching MLA M Rameshwargi observation gi pakhumda minister hai Kakching AC gi manungda water supply scheme sing paketpada lamgi yetnaba kaya ama yauri aduga Kakching gi mafam kharda ising gi sarukta iron yamna yawi haibadu sumthoknaba honari Kakching gi oinadi ising marang kaina phangbanina ising phangnaba honnaminasi yamna luba thabak oiroi haiki Members in the Pukalakiba kat motion sing handokraba matungda demand sing adu house na amamamda oina putoktana pass tawki Demand sing asi pass taro matungda finance ki thausu puriba chief minister na the Manipur appropriation number 3 bill to 2022 bill number 13 of 2022 amasung the Manipur appropriation number 5 bill to 2022 bill number 13 of 2022 khanadana pass taunana house ta thamki Loinana Manipur Legislative Assembly ki rules of procedure and conduct of business ki rule number 233 Clause 1 gi makhada member tarete in the Saba House Committee Ahongsangbam House table tawki Bill animak amasung House Committee semagi wafam asi ngasi gi mifam na ayaba piki makhata ba khanagada wafam leitrabana Speaker TS Lokeshwar makhata ba khanagada wafam leitrabana Speaker TS Saitabartana House ki mifam hayang ayuk pung 13 phabu yaithoki